खुदक्तगी सटडाउन लौथोखरे हौजिक ओइरक्लिबा मणिपुर की फिबम असिगा मरी लेनना ngasi ipsa ऑफिस पौमी सिंगा उनबगी थौरम अमदा ngasi नुंगथुल पुंग अहुमदगी हयेंग नुमिदांग वाइरम पुंग 6 फावबा मणिपुर की मफम पुमनमक्ता लूप 13 ना खुदक्तगी टोटल सटडाउन लौथोखरे वाफम असी लूप 13 की स्पोक पर्सन शांतना हाकपमना पौमी सिंगदा फोंगदोखिबनी जिरबाम दा चथाखिबा कुकी दारू सिंगे अटैक दा थीबा खंगना लाखिबा मियोई 10 की मनुंगदा मियोई अनि मैना चाकलबा युम मनुंगदा सीदुना लेरमले मियोई 3 अमदि हौजिक फावबा थीबा खंगद्री जिरबाम डिस्ट्रिक्ट की बोरोबेक्रा अमदि जाकुरादोर दंगरांग मसिंग यामलबा कुकी टेररिस्टना बॉम्ब अमदि नोंमै कापतुना लंदारकपा मितेगी युम अमदि दुकान के मै थाखिबा अदुदा थीबा खंगना लाखिबा मियोई 10 की मनुंगदा मियोई अनि मैना चाकलबा युम मनुंगदा सीदुना लेरमले हाइदि लेखिद्रबा मियोई अनि अदुदि मोदुपुर विलेज तगी लाइश्रम बिरेन हुम्फु अमदि माइबम केशो हुम्फुदरा कवी हाइदि असि भक्चांग अनि अदु बोरोबेक्रा पुलिस लखोइख्रे मियोई अनि अमदि टेक तकाइदना कनबा ngamle हाइदि मियोई 3 अमदि हौजिक फावबा थीबा खंगद्रि मखोइ 3 अदु पिकलिबा अंगांग अमा यावना पुना अंगांग अहुमनि हाइदि सोशल मीडिया दा मखोइ 3 की फोटो नि हाइना थागनरकली ऑफिशियल ओइबा मखोइ 3 की फोटो अमदि मखोइ की मरी मखोंग चपचाना खंगलकपा लेट्री इम्फाल वेस्ट डिस्ट्रिक्ट की मनुंग चन्ना लेबा कांगचुप चिंगसांग मथक्तगी तोंगान तोंगानबा मैतैना खुंदाबा मफम सिंगदा बॉम्ब अमदि नोंमै कापथरखरे स्टेट फोर्स अमदि मैतैगी खुलंगाकपा सिंगसु हनुना नोंमै कामनाखरे कुकी टेररिस्ट सिंगे अटैक अदुदा कांगचुप चिंगखोंगदा खुलंगाकपा सिंगना लेबा युम 12 कुकी टेररिस्ट सिंगना मै थादोकलमले मसिंग यामलबा कुकी टेररिस्ट सिंग अदुना माइकै कयादगी लंदारकपा अदुदा मैतै खुलंगाकपा सिंगना साफगदबा मफम सिंगदा पोजिशन सेमदुना लेरिंग की तालकता युम सिंग अदु कुकी टेररिस्ट सिंगना मै अदु अमरमदा कुकी मिलिटेंट सिंगना इम्फाल ईस्ट की लमलाई केंद्र की मनुंग चन्ना लेबा सना साबी थमना पोकपी शांति खोबा साबुंखो खुनौना चिंगबा मितै खुल सिंगदा कुकी टेररिस्ट सिंगना लंदारकपा ngasiga thana numit mari sujilakle ngase ayukta su amu hana nongmai kapsilakre thamna pokpi gi miyam yumdagi mapal thokpa ngamnadre thaudo asigi matangda pauche asina phangba paugi matung ina ngarang numidang pung 9 makhai khara helakpa duaidagi hauna kuki terrorist singna sana sabi thamna pokpi santi khomgal amadi sabungko khunaugi mafam singda manang nakpada laiba chingsang parengdagi bom amadi nongmai kapsinuna akan mamongda landarak pahoraki kuki militant singna landarak pa aduda mafam adubu ngak senduna laiba security singi maikaidagi su akan mamongda khudhanki khudhongna baduda sabungko khunau amadi yangang pokpi santi khongbal gi nupi angang amadi ahal laman sing khul thadoktuna साफगदब मफमदा थवाई हिंगनबा लांजेनाकी खुथोंगनबा अदु नोंगाई मतुंग पुंग अनि तारकपा फावबा चथाकी अमरोमदा ngasi ayu पुंग 3 रोम तारकपा मतमदगी अमुक हन्ना कुकी टेररिस्ट सिंग अदुना बॉम्ब अमदि नोंमै सिजिन अदुना लंदारकी थमना पोकपी अमदि शांति खोंगबालदा यांगांग पोकपी उयोकचिंग अमदि थमना पोकपी उयोकचिंगदगी कुकी टेररिस्ट सिंग अदुना लंदारकपा ओइबना मफम अदुगी मियाम युमदगी मपान थोकपा ngamnadre हाइदि कौट्रुक संजम चिरांग कदांगबन फायेंगदा बॉम्ब यावना लंदा चथरखरे युम 10 रोम मै थादोकलमले इम्फाल वेस्ट डिस्ट्रिक्ट की कौट्रुक सेंजम चिरांग कदांगबन फायेंग चिंगबा मफम सिंगदा ngarang numidang pung 8 makhairom tabada kuki narco terrorist singna bom yamna afaba makhal gi khulai sing sizinaduna kanbalanda chatharakhre mitegi yum 10 rom sumai thadoklambaga loinana yum gi faklang da kuki len haina su isilamle press na phangba pawda district asigi fumlauda su local made long range bomb ama kapsilakre rocket bomb adu kautruk chinglom dagi kaptharaklaga mafam adu dagi pangla blaptana lairiba inter village road ta taraga pokhai ki bom adu pokhai bada thoidokpa so open yaukide kuki khulai pai basingna chatharakhiba kanbalanas adugi manung chana kangchup chingkhong dagi bethel harauthel khul amadi nungjang hariba khul sing asidagi bom yauna nongmai kya kapsilakpada mioi ahum aso open nangki lamthang police station gi manung chan ba mafam asida kuki singalandarakpada soklaba mioi sing adudi kamong maisnam laikai degi furit sabam devananda kuntragatare apokpa rovindro wawagai degi alangbam pari kungamari apokpa e sundar amadi kangchup jingkhong degi ningombam रोमेश नोंमै मरुना पांदुना रिम्स हॉस्पिटल पुखतुना लाइकनकी देवानंदगी ngaksam amadi oi thangba faiganda bom machena panduna sokhi parigi ge thangba faigana amadi romesh kina tongan tongan ba nangan gi sarukta nongmai maruna panbadagi sokpani hairi kuki militant singna ngarang numidang pung 8 khara helakpa duai da chatharakhiba kanbalana duda segmai kendra gi fayeng kangchup khara da maitai gi yum 10 rom sumai thadoklambaga loinana yum gi phaklang sing aduda kuki len haina tharamba su thengnaki mai chakpagi paw adu fangbada manipur fire service ki kangbuna junction duna kannaba honaki IRB post gi kap thorakpadagi irang hokre Thobal district ki khangabokta laiba ahum suba IRB gi sentry post manungdagi kap thorokpa nongmai maruna national highway 102 gi lambi da lakpa maruti car 800 amada panduna fawdokre miyamna irang horaktuna lambi tangkhai thingkre
Police-tagi fangba pauda IRB Santri Post-tagi kapthorokpa nongmai maruna panbadagi soklaba Maruti car adu Wangjing Teksam Laikai-dagi Sagol Sem Rohit Kuntraganipan kauba Meeoi amagini laibak fabadagi aso apandi yauhodre adum oinamak nongmai maru aduna panba aduda car adugi maningi mingsel kaikhibaga loinana thau tengki lairiba site nongmai maru ani faudokhibagi mafam laiki thaudo asing asi ayuk pung 4:10 rom tabada thokhibani Sagol Sem Rohit na mahaki loinabi Bijilata amadi macha ani ga punna makhoi mari hospital da check Chatnaba lakpada laibak thiba thaudo asi thokhibani gari asida tongduna lakhiba Sagol Sem Rohit ki loinabi Bijilata na haikibada mahaki masa check up kidamak hospital da chatnaba mayumdagi lakhi gari asi mahaki mapuroi Rohit na thauraga machanupa na maningda aduga mahaki machanupi na mamangda tonglakhibani makhoi makhol amata ki haiduna gari khamduna yenglubada maningi mingsel kairamba amadi maikhu karakhibani Thaudo asi mi siba yaba thabakni maram aduna mari leinabasingna maralgi matungina thabak lokhatpiu amaromda press na fangba pauda ahum suba ARB battalion da duty tawduna leiba D111 BSF ki jawan amana nongmai sengbada soibadagi thokhibani haidi Kudakta khangabo amadi Wangjing ki tongan ba club sing amadi panchayat ki thapuba sing yauna miyangi mifam pangthokre mifam aduna waref kaya laukhibaga loinana Thobal DC da memorandum ama supisin kre